ꯑꯁꯣꯝ ꯍꯩꯈꯥꯔꯣꯝꯅꯅꯦ ꯑꯗꯨꯝ ꯄꯥꯜꯂꯤꯁꯦ ꯑꯁꯣꯝꯗꯒꯤ ꯑꯃ ꯀꯩꯅꯣꯗ ꯂꯩꯁꯦ ꯂꯥꯝ ꯐꯪꯕ ꯑꯁꯣꯝꯗ ꯑꯃ ꯂꯩꯕ ꯁꯤꯁꯤꯅ ꯀꯝꯐꯣꯏ ꯑꯃ ꯑꯊꯨꯝꯕꯗꯨꯅꯦꯕ ꯃꯇꯨ ꯑꯗꯨꯗꯁꯨ ꯑꯅꯤ ꯂꯩꯔꯦ ꯀꯥꯔꯣꯟ ꯑꯃ ꯄꯥꯜꯂꯛꯑꯦ ꯇꯨꯋꯥꯁ ꯀꯥꯔꯣ ꯃꯆꯥ ꯑꯃ ꯂꯩꯗꯣ ꯇꯤꯟ ꯆꯥꯏꯗꯣꯔꯦ ꯍꯦꯛꯇꯣꯔꯣ ꯇꯨ ꯑꯗ ꯈꯣꯡꯗ꯭ꯔꯨꯝꯁꯤꯅ ꯃꯔꯝ ꯅꯨꯡꯁꯤꯕꯅꯦ ꯁꯤꯝꯇꯪ ꯍꯦꯛ ꯄꯥꯜꯂꯦ ꯑꯩꯗꯤ ꯃꯥ ꯍꯤꯡꯗꯧ ꯃꯥꯟꯗꯦꯉꯣ ꯃꯇꯣꯟꯗ ꯌꯦꯜꯂꯣ ꯆꯪꯁꯤꯜꯂꯛꯑꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯃꯁꯥꯒꯤ ꯃꯆꯨ ꯌꯦꯡꯉꯣ ꯑꯄꯥꯝꯕꯗꯨꯔꯣ ꯍꯤꯡꯉꯣꯏꯌꯦ ꯆꯥꯎꯔꯒꯗꯤ ꯑꯗꯨꯝ ꯆꯥꯎꯒꯗꯕ ꯆꯥꯎꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕ ꯃꯁꯛꯁꯦ ꯍꯨꯠꯇꯕꯗꯤ ꯃꯥꯜꯂꯒ ꯂꯣꯏ ꯍꯨꯠꯂꯦ ꯍꯥꯏꯕꯗꯨ ꯍꯥꯎꯃꯟꯗꯅ ꯇꯤꯟꯅ ꯍꯨꯠꯄꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯊꯥꯔꯤꯁꯤꯡꯁꯦ ꯅꯦꯝ ꯅꯦꯝꯅꯗꯤ ꯂꯣꯏ ꯄꯥꯜꯂꯦꯕꯀꯣ ꯅꯦꯝꯊ꯭ꯔꯤꯛ ꯅꯦꯝꯊ꯭ꯔꯤꯛ ꯅꯦꯝꯅ ꯑꯗꯨꯒ ꯌꯥꯝꯅꯕꯨꯗꯤ ꯄꯥꯟꯖꯗꯕ ꯑꯩꯈꯣꯏ ꯂꯩꯍꯥꯎꯁꯤꯁꯨ ꯆꯥꯎꯔꯛꯑꯦ ꯂꯩꯍꯥꯎ ꯑꯃ ꯁꯅꯥꯒꯤ ꯂꯩꯍꯥꯎꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯁꯤ ꯁꯦꯝꯁꯤꯁꯨ ꯆꯥꯎꯔꯛꯑꯦ ꯍꯣꯡꯇꯣꯔꯛꯄꯅꯦꯕ ꯇꯨꯁꯤꯕꯨꯡ ꯃꯌꯥꯗ ꯍꯧꯋꯦꯕꯀꯣ ꯃꯔꯨ ꯊꯝꯕꯗꯒꯤ ꯑꯗꯣ ꯍꯣꯡꯇꯣꯛꯄꯤꯕꯩ ꯃꯌꯥꯝ ꯆꯥꯎꯔꯦ ꯍꯣꯡꯇꯣꯛꯏꯀꯥꯟꯗ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯝꯕꯅꯦ ꯌꯥꯝ ꯆꯥꯎꯔꯦ ꯁꯥꯡꯅ ꯑꯩꯒꯕꯨ ꯋꯥꯡ ꯃꯥꯟꯅꯔꯛꯇꯣꯔꯦ ꯍꯟꯗꯛꯇꯤ ꯍꯩꯖꯥꯡꯁꯤꯡꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯪꯗꯦ ꯄꯤꯛ ꯄꯤꯛꯅ ꯂꯣꯏ ꯄꯥꯜꯂꯤ ꯃꯣꯏꯁꯦ ꯂꯣꯏ ꯍꯥꯏꯅꯔꯒ ꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯊꯕꯤ ꯃꯃꯥꯅ ꯆꯥꯎꯔꯦ ꯑꯗꯨꯗꯣ ꯌꯦꯡꯁꯦ ꯀꯌꯥꯝ ꯆꯥꯎꯔꯒꯦꯗꯣ ꯆꯥꯎꯔꯝꯃꯗꯤ ꯍꯦꯛꯇꯠꯂꯛꯑꯁꯦ ꯃꯥ ꯌꯥꯝ ꯆꯥꯎꯔꯤ ꯃꯥꯁꯤꯗꯤ ꯌꯥꯝ ꯆꯥꯎꯔꯤ ꯇꯨ ꯋꯥꯎ ꯀꯩꯅꯣ ꯌꯥꯝ ꯊꯨ ꯆꯥꯎ ꯂꯩꯔꯝꯃꯦ ꯅꯍꯥꯟꯗ ꯄꯥꯜꯍꯧꯕꯗꯣ ꯁꯤꯗꯁꯨ ꯁꯤꯗꯁꯨ ꯑꯁꯤꯗꯁꯨ ꯆꯥꯎꯈꯠꯂꯛꯇꯣꯔꯦ ꯑꯗꯒꯤꯁꯦ ꯌꯥꯝꯅꯗꯤ ꯄꯥꯟꯗꯦꯀꯣꯗꯣ ꯃꯆꯥ ꯃꯆꯥꯕꯨꯗꯤ ꯌꯥꯝ ꯇꯝꯃꯦ ꯑꯣ ꯑꯁꯤꯗꯁꯨ ꯂꯩꯔꯦ ꯎꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯏ ꯁꯤ ꯑꯆꯧꯕꯁꯦ ꯍꯦꯛꯇꯠꯂꯛꯑꯒꯦ ꯄꯦꯛ ꯂꯥꯎꯅ ꯑꯗꯨꯝ ꯊꯨꯗꯦꯛꯔꯛꯑꯒꯦ ꯌꯨꯏꯌꯦ ꯇꯤꯡꯒꯪꯁꯦ ꯐꯖꯔꯦꯅꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯍꯥꯟꯕ ꯄꯥꯟꯕꯅꯤꯅ ꯂꯥꯏ ꯀꯠꯄꯒꯤ ꯂꯥꯏꯗ ꯍꯥꯟꯅ ꯀꯠꯅꯕ ꯊꯝꯃꯨꯔꯁꯤ ꯂꯥꯏꯗ ꯍꯥꯟꯅ ꯀꯠꯂꯒ ꯆꯥꯔꯁꯦꯕꯀꯣ ꯅꯍꯥꯟꯅ ꯍꯦꯛꯇꯠꯂ ꯊꯝꯕꯗꯨꯔꯣ ꯁꯤꯗꯤ ꯐꯖꯔꯦ ꯑꯃꯨꯛꯀ ꯄꯥꯟꯖꯅꯤ ꯂꯣꯏ ꯍꯩꯅꯧ ꯈꯥꯏꯗꯔꯒ ꯆꯥꯗꯔꯁꯤ 와우, mama tinam ta jadi ya.
ꯐꯖꯗ꯭ꯔꯥ ꯑꯝꯇ ꯆꯥꯕꯤ ꯑꯩ ꯍꯩꯅꯧ ꯈꯨꯆꯥꯁꯤꯅ ꯁꯨꯃꯝꯅꯤ ꯃꯔꯨꯒꯁꯦ ꯑꯝꯇ ꯂꯦꯡꯅ ꯃꯥꯡꯗꯕ